ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟ ꯕꯣꯛꯁ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 25ꯗ ꯑꯌꯨꯛ ꯐꯣꯡꯕꯁꯤ ꯐꯣꯟꯒꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗ ꯄꯥꯎ ꯈꯛꯇꯪ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯂꯣꯏꯐꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯃꯇꯩ ꯃꯅꯥꯎ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯗ ꯇꯦꯡꯕꯥꯡ ꯑꯣꯏꯅꯕ PMJKYꯒꯤ ꯆꯦꯡ ꯂꯦꯝꯅ ꯄꯤꯕꯗ ꯆꯦꯡ ꯀꯦꯖꯤ ꯁꯨꯅ ꯄꯤꯗꯦ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯨꯕꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯉꯁꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯨꯔꯕꯁꯤꯡ ꯑꯗꯨꯗꯤ ꯀꯦ ꯁꯔꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯦꯃꯤꯂꯥꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯄꯦꯁꯦꯟ ꯑꯗꯨꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯁꯔꯀꯦꯠꯇ ꯂꯩꯕ ꯃꯦꯛꯁ ꯍꯣꯁꯄꯤꯇꯥꯜ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯔꯁ ꯑꯗꯨ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯚ ꯐꯪꯂꯕꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯗꯦꯜꯂꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯦꯛꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯃꯥꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯔꯁ ꯑꯗꯨꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯄꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯁꯨ ꯑꯞꯗꯦꯠ ꯄꯤꯖꯔꯝꯒꯦ꯫ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯐꯥꯈꯤꯕ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯕꯦꯡꯒꯂꯨꯔꯨꯒꯤ ꯄꯥꯗꯔꯌꯥꯟꯄꯨꯔ ꯑꯦꯔꯤꯌꯥꯗ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 5 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯀꯔꯅꯥꯇꯀꯥꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯤ.ꯑꯦꯟ. ꯑꯁꯋꯊ ꯅꯥꯔꯥꯌꯅꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 18ꯗ ꯃꯥꯏꯅꯣꯔꯤꯇꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯟꯅ ꯃꯤꯑꯣꯏ 123 ꯐꯥꯈꯤꯕꯅꯤ ꯑꯃꯗꯤ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯥꯛ ꯅꯛꯄ ꯔꯥꯝꯅꯒꯔꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯖꯦꯜꯗ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯦꯁ ꯇꯧꯔꯦ ꯑꯃꯗꯤ ꯇꯦꯁ ꯇꯧꯕꯗꯨꯗ ꯃꯈꯣꯏ 5 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤꯕꯒꯤ ꯃꯇꯨꯡ ꯃꯈꯣꯏ 5 ꯖꯦꯜꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯔꯥꯌꯅꯅ ꯍꯥꯏꯈꯤ ꯃꯈꯣꯏ 5ꯗꯨꯒꯤ ꯃꯅꯨꯡꯗ 2ꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ 3 ꯑꯗꯨꯅ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯚꯤꯗ-19 ꯄꯦꯁꯦꯟꯠꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯑꯃꯁꯨꯡ ꯅꯥꯀꯣꯏꯅꯅ ꯁꯣꯛꯅ-ꯁꯝꯅꯈꯤꯕ ꯃꯤꯑꯣꯏ ꯈꯔ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 18ꯗ ꯄꯥꯟꯗꯌꯥꯟꯄꯨꯔ ꯑꯦꯔꯤꯌꯥꯗ ꯆꯠꯈꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯅꯣꯡꯖꯨ ꯊꯥ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯄ ꯌꯥꯏ ꯁꯥꯏꯟꯇꯤꯁꯠ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯅꯠꯇ꯭ꯔꯒꯅ ꯑꯣꯒꯁꯠꯀꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯤꯕꯅꯥꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯃꯤꯠ ꯚꯠꯇꯥꯆꯥꯔꯌꯅ ꯄꯤ.ꯇꯤ.ꯑꯥꯏꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯣꯛꯗꯥꯎꯟ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯌꯥ ꯌꯥꯝꯅ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯅꯣꯔꯝ ꯉꯥꯛꯅ ꯊꯝꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯅ ꯂꯦꯞꯀꯅꯤ꯫ ꯚꯠꯇꯥꯆꯥꯔꯌꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯇꯥꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯤꯁꯔꯆꯀꯤ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯃꯒꯤ ꯑꯣꯊꯔꯁꯨ ꯑꯣꯏꯔꯤꯕ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯖꯦꯁ ꯁꯨꯗꯔꯁꯟꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯕꯗ ꯂꯩꯕꯥꯛꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯛꯗꯥꯎꯟꯅꯆꯤꯡꯕ ꯊꯝꯖꯤꯟꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕ ꯑꯁꯤꯅꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯃꯥꯔꯆ 25 ꯐꯥꯎꯕꯗ ꯂꯩꯕꯥꯛꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 719 ꯅꯥꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 13 ꯁꯤꯍꯟꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗꯒꯤ ꯍꯧꯅ ꯃꯦ 3 ꯐꯥꯎꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯤꯑꯣꯏ 18,883 ꯅꯥꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ 719 ꯁꯤꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗꯗꯤ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯅ ꯊꯦꯡꯅꯔꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯅꯥꯔꯨꯔꯒ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯠꯇꯥꯆꯥꯔꯌꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯆꯥꯏꯅꯥ ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯅꯥꯔꯨꯔꯒ ꯐꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯃꯨꯛ ꯅꯥꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯁꯥꯒꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯅꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫
ꯃꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯍꯧꯕ ꯇꯦꯁ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯍꯧꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯊꯝꯍꯧꯕ ꯑꯃꯗꯤ ꯑꯥꯏꯁꯣꯂꯦꯁꯟ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯅꯆꯤꯡꯕꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯍꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕ ꯆꯞ ꯆꯥꯕ ꯚꯦꯛꯁꯤꯟ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯔꯤ ꯂꯥꯛꯂꯤꯕ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯁꯨ ꯀꯣꯚꯤꯗ-19ꯒꯤ ꯋꯥꯐꯝ ꯈꯛꯇ ꯅꯠꯇꯅ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯐ꯭ꯂꯨꯒꯤ ꯑꯣꯏꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯃꯔꯨꯝ ꯅꯥꯕ ꯃꯇꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯦꯁ ꯇꯧꯍꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯃꯥꯡ ꯊꯥꯗ ꯂꯦꯡꯒꯠ ꯖꯔꯅꯦꯜꯗ ꯐꯣꯡꯈꯤꯕ ꯔꯤꯁꯔꯆꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯃꯇꯥꯡ ꯆꯥꯗꯅ ꯍꯥꯡꯗꯣꯛꯄ ꯑꯃꯗꯤ ꯀꯣꯝꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯞꯅ ꯈꯟꯊꯔꯒ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕꯗꯒꯤ ꯐꯪꯂꯛꯄ ꯂꯧꯁꯤꯡ ꯑꯃꯗꯤ ꯔꯤꯄꯣꯔꯠꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕ ꯂꯝꯕꯤ ꯊꯤꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ Harvard Chan Schoolꯒꯤ Public Healthꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯅꯣꯝ ꯉꯥꯛꯅ ꯆꯠꯄ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯥꯏꯆꯠ ꯑꯁꯤ ꯈꯔ ꯃꯈꯩ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯁꯨ ꯂꯥꯛꯂꯤꯕ ꯆꯍꯤ ꯏꯪ 2022 ꯐꯥꯎꯕꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯅꯣꯝ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯂꯣꯏꯐꯧ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯇꯥꯒꯗꯧꯔꯤ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤ ꯅꯣꯔꯊ ꯏꯁꯇ ꯑꯈꯥꯛ ꯑꯔꯥꯎ ꯂꯥꯏꯇꯅꯤꯡ ꯑꯃꯁꯨꯡ ꯑꯀꯟꯕ ꯅꯣꯡ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯈ꯭ꯔꯦ IMTꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯂꯥꯏꯇꯅꯤꯡꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 30ꯗꯒꯤꯅ 90 ꯐꯥꯎꯕꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯕ ꯌꯥꯏ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯅꯥꯒꯥꯂꯦꯟ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯐꯝ ꯈꯔꯗ ꯂꯦꯟ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 60 ꯌꯥꯡꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯑꯈꯥꯛ ꯑꯔꯥꯎ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯋꯦꯗꯔ ꯐꯣꯔꯀꯥꯁꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 40ꯗꯒꯤꯅ 50 ꯐꯥꯎꯕ ꯁꯤꯠꯄ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯂꯥꯏꯇꯅꯤꯡ ꯑꯃꯁꯨꯡ ꯑꯈꯥꯛ ꯑꯔꯥꯎꯅꯆꯤꯡꯕ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯅꯥꯒꯥꯂꯦꯟ ꯃꯅꯤꯄꯨꯔ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯧꯔꯕ ꯌꯥꯏ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 40ꯗꯒꯤ 50 ꯐꯥꯎꯕ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯁꯨꯡ ꯂꯥꯏꯇꯅꯤꯡ ꯇꯧꯔꯕ ꯌꯥꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 40ꯗꯒꯤ 50 ꯐꯥꯎꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯂꯥꯏꯇꯅꯤꯡ ꯑꯃꯁꯨꯡ ꯑꯈꯥꯛ ꯑꯔꯥꯎꯅꯆꯤꯡꯕ ꯊꯣꯛꯂꯕ ꯌꯥꯏ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯡ 24ꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯃꯌꯥꯏ ꯑꯣꯏꯔꯞꯀꯤ ꯆꯥꯡꯗ ꯅꯣꯡ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯄꯥꯎ ꯂꯥꯛꯄ ꯑꯞꯗꯦꯠ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ